Nganba, nganbo. Kadai demu cakra janu madu yang anguna. Aina sai digi koi kau kau ri tu ka mana siga pham na leiram misione. Suk dok na mapa na pham lei du bu. Kai dawrage ne nangbo. Ta cho, em kor kono. Ai am sauri jani. Kari dawrage ne? Aingon na seng na hayu ne. Ne am da kari sauning ba lei ke ne. Phone ba ko ma lebi wa na han di hai de minga si ba bo lebi tri ne. Nang sai digi sauri si di phone gi hoira. Ngai ko. Jenguse. Jum ji solution mangam da na. Nong phadok tabak khara suraga jum ji sarimi adugi mathakta lockdown lesson basina ne tabak subam su amatta phangde tabak khara suru badu sune paisa amata pirakte taurise leibini inaugi mobile do soidena leibini Imana ma singi di apa ka pak phone le ne. Ai gi ta ngai re phone am ta lei tri se. Lingjel gi di mai den pak phone am le. Lingjian gi bo mai den pai ba mai mamai dura pai na pa bada akoi gi tongangan bagi tengot na chado aduri en pak bani da mai mamai do parese nang sauran nangi mobile hai do ai andak soidana thabaki kusuman phangaga ne soidana nangi mobile do leibirage are chak cha thok na ba tor si lo lo chango ai thabak chakadaba leiko अखोई बोस तो कदाई देख रहे जानो ने लानी नकला करो थर निकनी ने ए लाख पुला मरे ने ओला माने आरे हेंड्रो लाए ने ओला ला ओए अमंदु मयुमदा मरुम कोले रंगनी पीरा नु पीना तनु पारन पानता करी तो इनोंग दे मयुम सु मरुम कोले मयाम बा हाबु चुबो दुमगा अदुदी चाउहिना कौ थुसिना लने येरा असी जो लंबी द थतला बोरे नंग सी बाउ ढांग बजाय ना कई नो ए ओंगान बो मसी जो जुम न सुम न सन ले होमो दो ना नुपा ta नुपीरा थोलो ए गनबा ए भाई noi oi re. Kadai di no phul lo bau do ri ne. Changu ne khoi rum da nga wari chik thena ru si ne. अस चंगरो ने नइम दुगा मरुम कोन ले निंग्रो नंग nga koi thu si law nge nang su ba As ya le ra moi. Phi jam to hong du ge. पर वे लो सुरो ले मके नाम से as sen bo hayo de ne man करी की पुरोई दिन ने भाई वेरे तीने जे पैसा की तनी ने बोरा करी मा पुरो कनी As gari du da su mai thok pa ya tro. नुंगाई रे भाई ngasi नुंगाई रे Mai re. Bai. Ma sam ka pai gi si. Ai lei ro ge. Loi lei ram. ए भाई आदा ले जे लेंबी को दोनु न त्रम जे हुने laksano ma nga si din su ro कई नो दिन सुबह हाई दे लिन भी सिदी कोई गान बगा मरी लेने गुम तो बनी ने अस भाई नंग हाई दुबु करिनो ngan बग मरी लेने रजो कोई भाई पाउ न लो जाय गइनो जादरो भाई ngamne lok khai ge ne mak lo bu se si ni असक्ता हिंगे ले रहे मैंने दाव बजा रहे ngai ko lembi कहीं नो फाओ लंबी से चगत असक्ता जिगा तौरी जिगा kai no ai na won da hari na ni akoi lembi da hari सक्ता जिगा खोई लिंबी गाइना चथोए ei ngai ko ai di ngai ko da कहीं नो ना खाली से कनम तो होरेन भाई कनम तो चलो भाई चलो सी मुले होरेन तौरी से लेकाई की नचल नचेदा लंबी सोर त मखुत पाइना चिंग बंगम बनंदी सानी ने सा as jing jing law ye
ꯑꯅꯤꯁꯤꯅ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯣ ꯈꯥꯕ ꯅꯣꯏꯅꯤꯕꯨ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯀꯥꯏꯗꯕꯨ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯚꯥꯏ ꯆꯠꯂꯩꯌꯦ ꯂꯦꯝꯕꯤ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯁ ꯏꯕꯦꯝꯃꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯂꯥꯛꯄꯨ ꯂꯥꯛꯑꯃꯅꯦꯅꯦ ꯉꯁꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕꯅꯤ ꯀꯔꯤ ꯇꯧꯔꯦ ꯁꯨꯛꯇꯣꯛꯑꯒ ꯂꯥꯛꯑꯗꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯦꯝꯃ ꯇꯥꯆꯧ ꯑꯩ ꯉꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯕꯦꯝꯃ ꯅꯕꯨꯡꯅ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯂꯝꯕꯤꯗꯅꯦ ꯑꯐꯥꯎꯅꯅꯦ ꯑꯩ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯋꯥꯔꯛꯇꯕꯁꯤꯡꯗꯣ ꯑꯩ ꯋꯥꯔꯛꯀꯦ ꯋꯥꯏ ꯂꯩꯔꯝꯃꯨ ꯅꯣꯏ ꯃꯊꯪꯒ ꯇꯧꯔꯤ ꯅꯣꯏ ꯈꯪꯒꯗꯃꯤ ꯋꯥꯔꯦꯗ ꯉꯁꯤꯗꯤ ꯊꯣꯡꯒ ꯌꯥꯡ ꯍꯥꯡꯗꯣꯡ ꯇꯧꯔꯤꯁꯤꯕꯨ ꯂꯩꯇ ꯖꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯨ ꯉꯥꯟꯕ ꯉꯥꯟꯕꯨ ꯑꯁ ꯁꯤꯗꯁꯨ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯖꯥꯅꯣ ꯃꯁꯤꯒ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯣꯛꯇꯕ ꯑꯍꯨꯝꯗꯨꯅꯅꯦ ꯄꯨꯡꯉꯥꯡ ꯍꯦ ꯃꯥꯡꯍꯜꯂꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯉꯥꯡꯉꯨꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯁꯨꯝ ꯇꯧꯔꯛꯀꯅꯤꯅ ꯇꯧꯔꯤꯕ ꯆꯦꯛꯃꯥꯏꯒꯤ ꯌꯨꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯇꯥꯆꯣ ꯅꯪ ꯑꯃꯨꯛ ꯊꯛꯆꯟ ꯆꯥꯁꯟꯗꯅ ꯑꯃꯨꯛ ꯂꯥꯛꯑꯕ ꯑꯣꯛꯇꯕ ꯑꯍꯨꯝꯗꯨꯒ ꯇꯤꯟꯅꯗꯅꯅꯦ ꯄꯨꯔꯥ ꯃꯥꯡꯉꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯁꯤꯒꯅꯦ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤꯒꯅꯦ ꯑꯁ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯄꯨꯔꯥ ꯑꯣꯛꯇ꯭ꯔꯕꯅꯤꯅꯦ ꯅꯪꯁꯦ ꯄꯨꯔꯥ ꯑꯣꯛꯇ꯭ꯔꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯇꯥꯆꯣ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯝꯗ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯅꯪ ꯇꯥꯆꯧ ꯐꯥꯎꯕ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯐꯥꯎꯕꯗ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅꯦ ꯅꯪ ꯆꯠꯂꯣ ꯑꯩ ꯃꯥꯡ ꯊꯥꯟ ꯆꯪꯉꯨ ꯅꯪ ꯉꯥꯟꯕ ꯉꯥꯟꯕꯧ ꯉꯥꯟꯕ ꯆꯥꯛ ꯂꯣꯏꯔꯦꯅꯦꯍꯦ ꯉꯥꯟꯕ ꯉꯥꯟꯕꯧ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ꯭ꯔꯤꯕꯅꯤꯀꯣ ꯅꯪꯕꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯊꯥꯔꯕꯀꯣ ꯅꯪ ꯅꯌꯥꯝꯕ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦ इमागा पाबुंगना पोकपिरमस अखोई इचिलिनाओ अनि खक्तनी इचिलिनाओ अनिसिदा अइना लाइक लाइसु हैदना मी हमचु ओइबा ngमहौद्रेदो नोंमगी सूरग फंगकप पैसादुना जुमगी चरा पूरीब अदुगा नंगना सुमाइना ngauसनना ला नया मैगी थमोइसे कमाइना लयु हाइनोने
mayam ama leina manao mo se mangam da mayam hai bado ai oi dore ne na oi bungo ngasi dine ne amana ne nang khupag na tha khre ne 다조 얌란 그래 다조 아이야 다조 다 아이야 와 그야마 아기보다 다조 내고 와로 누가 다조 이란 그래 다조 ngan ba pare se to se kapnu se ne amana ne nang mu dum si da pu ba natte ne yo hojiki matam da ne mama na ba mayam tinaraga drugs aramai siraga ta leramai hainari ba mayam ado karam mayam mana manao mabu faning da ba jaho ba kinai bungo pharse ai chak lo selam labani chak cha na ba tor si lo se lo thenge ko chak cha thong na ba tor si lo Oi ambo. Ngan ba dole bro. kanano ne Ngan ba dole bro. ꯌꯥꯔꯗꯤ ꯑꯝꯇꯪ ꯀꯧꯊꯣꯛꯄꯤꯌꯣꯗꯅ ꯑꯁ꯭ꯋꯥꯏꯗ ꯑꯝꯇ ei noine usitana ngang bajaba mi raise laik laisu tamdana mi amamam oina budi hona gedi leitadana nongan badagi numit ta phawba oida muchat jeta muchat matam mangali bani ne hanoi ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯅꯣꯟꯖꯔꯒ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯗꯦ He raya manangso. Nanna fa warak pangam da banangbu hingubai kari kana balege. Nang gilum da ba pokmani ne. kari lamchat naidaba allaman sino warak taba ꯑꯦꯔꯥ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯍꯦꯟꯖꯟꯃꯜꯂꯦ Hey pai tawnu ne pai ngan ba tolak tari ne pai. As tawnu ne pai silo silo. ꯀꯥꯏꯗꯤ ꯂꯥꯎꯅ ꯃꯈꯣꯟꯅ ꯇꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧꯔꯣ ꯁꯤꯕꯣ ꯑꯦꯔꯥ ꯇꯥꯆꯧꯅ ꯀꯥꯏꯗꯩ ꯂꯥꯎꯅꯗꯣꯏꯅꯣ nganba chak to loiram labani khangaba ayukido nang ta tu ni oi thabak to loisan bi wai na kan na hairi adu ana amatang loisalu gige adu ga ne asidi nayamana nangi apa ma pot amadi piba tariye ꯀꯔꯤ ꯄꯣꯠꯅꯣ ꯇꯥꯆꯧ kaisu leiba pot na te da horen ai la ga oina yengo ko fare ai thabak chalu gi ko ꯌꯦꯡꯕꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ Ine, fruitiga leibro. Ani khak bibiu ba. Adai se ngan ba na trane limbi. Hoine mani ne. Ngasi di WhatsApp chabam ngangna da yaroi. Chasi lao. ꯑꯁ ꯂꯩꯔꯝꯃꯦꯅ ꯁꯤꯃꯨꯛ ꯑꯁ ꯆꯠꯍꯧꯕꯅ ꯐꯔꯦ Dangan ba. Tasana dri se yong ne. Dangan ba. ꯀꯩꯅꯣ Kaigino nang na ayu raga cheli se. ꯑꯩ ꯆꯦꯟꯕ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯄꯣꯠ ꯑꯃꯗ ꯁꯨꯝ ꯀꯥꯎ Kauni ye nang di. Matam chupada ngausana leirabani na. ꯀꯩꯅꯣ ꯅꯪ ꯉꯥꯡꯅꯤꯡꯉꯤꯗꯣ ꯂꯝꯕꯤꯁꯤꯗ ꯆꯀꯠ ꯆꯀꯠ ꯅꯊꯧ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯣ Aisu khangi lambi ni aiba. Na sidi khangboire. Ai wam ta haige. ꯍꯥꯏꯔꯣ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ Kaigino nang na aphawai ga tinanu har ga tinari se. ꯅꯪꯅ ꯑꯃ ꯃꯔꯣꯟ ꯑꯃ ꯇꯥꯆꯧꯅ ꯃꯔꯣꯟ ꯑꯃ Dana ai nung sidrabo. Agi kari mata khanbidrabo nang. Agi khanbidrasu nang. Noi ta chawgi di khara khanbiba yabani. ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯔꯤꯝ ꯈꯪꯗꯕꯒꯤ ꯇꯥꯏꯞꯇ Danang moi ga tinanu ko. ꯂꯦꯝꯕꯤ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ Chakhini ei. Nana tan da sai chakhini. Nayumda horiba ujaudugi makhada urum thige di laitana nang. Thabalda urum thina leirena. Ai challe. ꯃꯥꯅ ꯉꯥꯡꯂꯤꯁꯤꯡꯁꯦ ꯂꯣꯏꯅꯗꯤ ꯆꯨꯝꯃꯤꯀꯣ ꯑꯩꯕꯨ ꯀꯌꯥꯗ ꯑꯣꯛꯇꯕꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣ iyamba mobile amtang loge tawba karama mobile na phage Nanglo nang hidai mobile parage hairo. ai gina te da inau ni pagini Hoi jingsi. Ere nang amta golo. Nang lupa kyam ki mun ga jingsi aino ne. lising tara gi manung da karama mobile na phage Karam jingsi aino ni siga. jama yamana phai yabdo jangan bi Lupa kya gino nang lising tara gi mun da hai natro. Karam jingsi aino ni siga nang. jare yamba asi pek to biro
ꯁꯨꯔꯦ ꯁꯨꯔꯦ ꯏꯔꯤꯛ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯌꯥꯔꯦ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦ ꯆꯣ ꯁꯤꯝꯗꯣ ꯊꯝꯃꯨ ꯏꯇꯥꯎ ꯅꯪ ꯍꯟꯗꯛ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯏꯅ ꯄꯥꯎ ꯇꯥꯏꯅꯦ ꯅꯪ ꯅꯍꯥꯟꯁꯨ ꯗ꯭ꯔꯒꯁ ꯈꯔ ꯐꯥꯏꯅ ꯄꯥꯎ ꯇꯥꯏꯅꯦ ꯐꯥꯒꯗꯃꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯌꯥꯗ꯭ꯔꯃꯤꯅꯦ ꯑꯝꯇ ꯐꯔꯦ ꯏꯇꯥꯎ ꯊꯝꯃꯁꯤ ꯑꯩꯁꯨ ꯑꯝꯇꯪ ꯗꯨꯀꯥꯟ ꯃꯛꯇꯪ ꯊꯣꯛꯎꯒꯦ ꯏꯇꯥꯎ ꯂꯦꯝꯕꯅꯤꯅꯦ ꯏꯇꯥꯎ ꯀꯗꯣꯝ ꯆꯠꯂꯨꯏꯃꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯇꯥꯎ ꯀꯨꯏꯔꯦ ꯏꯅꯥꯎ ꯅꯤꯄꯥꯅꯅꯦ ꯃꯣꯕꯥꯏꯜ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯇꯛꯏꯕ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯁꯦ ꯂꯧꯕꯔꯨꯕꯅꯤ ꯂꯧꯕꯨ ꯂꯧꯔꯕ ꯃꯣꯕꯥꯏꯜꯗꯣ ꯏꯇꯥꯎ ꯁꯤꯅꯤ ꯐꯔꯦ ꯐꯔꯦ ꯗꯣ ꯏꯇꯥꯎ ꯌꯨꯝꯗꯁꯨ ꯆꯪꯉꯨꯁꯤꯗꯅ ꯆꯥ ꯀꯥꯞ ꯑꯝꯇꯪ ꯊꯛꯈꯤꯁꯤ ꯑꯁ ꯆꯥꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯁꯤ ꯌꯥꯅꯅꯦ ꯃꯥꯏ ꯃꯈꯨꯠꯇ ꯑꯝꯇꯪ ꯁꯤꯟꯅꯔꯨꯈꯤꯒꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯇꯧꯔꯤꯕꯁꯦ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯒꯤ ꯏꯅꯥꯎꯗꯨꯁꯨ ꯂꯧꯔꯕ ꯈꯪꯗꯦ ꯂꯥꯏꯔꯕ ꯃꯌꯥꯝꯕ ꯑꯩꯅ ꯇꯧꯕꯁꯦ ꯃꯥ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣ ꯏꯇꯥꯎ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯕ ꯂꯥꯏꯔꯕ ꯑꯩꯅ ꯅꯣꯡꯃꯇ ꯏꯇꯥꯎꯕꯨ ꯂꯥꯏꯔꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯈꯤꯕ ꯂꯩꯕ꯭ꯔꯥꯅꯦ ꯑꯁ ꯏꯇꯥꯎꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯃꯥꯖ ꯑꯁꯦ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯃꯥꯖ ꯑꯁꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯝꯒꯗꯕ ꯑꯗꯨꯕꯨ ꯑꯃꯒ ꯈꯠꯅꯕ ꯆꯩꯅꯕ ꯀꯌꯥ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯃꯥꯖ ꯑꯁꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯇꯥꯎ ꯗꯤꯄꯥꯕꯂꯤꯒꯤ ꯅꯤꯡꯊꯤꯔꯕ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯈꯥꯏꯗꯅ ꯌꯨꯝꯊꯣꯡ khudingda ꯃꯩꯔꯤꯅ ꯄꯔꯦꯡ ꯊꯥꯟꯕꯗꯤ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯕ ꯍꯣꯏ ꯏꯇꯥꯎ ꯃꯗꯨꯒꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯛ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗꯤ ꯉꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯃꯥꯖ ꯑꯁꯤ ꯃꯤꯖꯥꯇꯤꯁꯤꯡꯅ ꯅꯝꯊꯕ ꯉꯝꯂꯝꯂꯣꯏꯗꯕꯅꯤ ꯍꯣꯏ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯏꯇꯥꯎ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯣꯡꯁꯨ ꯂꯥꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯣ ꯅꯣꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯌꯧꯅꯕ ꯍꯥꯟꯅ ꯑꯝꯇꯪ ꯐꯔꯦ ꯏꯇꯥꯎ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯟꯅ ꯇꯧꯔꯒꯦ ꯏꯇꯥꯎ ꯑꯁ ꯅꯣꯡꯁꯤꯁꯨꯕ ꯇꯟꯖꯥ ꯑꯗꯩꯁꯤꯕꯨ ꯉꯥꯟꯕꯒꯤ ꯃꯌꯥꯝꯗꯣ ꯅꯠꯇ꯭ꯔꯅꯦ ꯍꯣꯏꯅꯦ ꯚꯥꯏ ꯃꯅꯤꯅꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯔꯦ ꯚꯥꯏ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯉꯥꯏꯈꯣ ꯌꯥꯝꯕ ꯀꯩꯅꯣꯅꯦ ꯏꯅꯥꯎꯁꯥ ꯅꯣꯡꯅꯒ ꯅꯣꯡ ꯀꯟꯕꯅꯦ ꯀꯩꯗꯧꯔꯒꯦꯅꯦ ꯌꯥꯝꯕꯁꯦ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯔꯝꯃꯨ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯑꯣꯛꯇ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯕꯨ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯆꯠꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯐꯣꯟꯅꯤꯅꯦ ꯀꯅꯥꯒꯤ ꯃꯣꯕꯥꯏꯜꯅꯣ ꯁꯤꯕꯨ ꯅꯣꯏ ꯅꯇꯥꯎ ꯉꯥꯟꯕꯒꯤꯅꯦꯅꯦ ꯏꯕꯨꯡꯉꯣ ꯁꯤ ꯌꯣꯜꯂꯗꯤ ꯍꯌꯦꯡꯒꯤ ꯐꯥꯎꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯃꯣꯕꯥꯏꯜꯗꯣ ꯄꯤꯔꯧꯅꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯅ ꯍꯥꯠꯇꯅꯅꯦ ꯏꯌꯥꯝꯕ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯀꯩꯅꯣ ꯏꯅꯥꯎ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯃꯣꯕꯥꯏꯜꯗꯣ ꯄꯤꯔꯧꯅꯦ ꯅꯪ ꯃꯣꯕꯥꯏꯜꯁꯤꯗꯤ ꯁꯦ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯑꯁ ꯏꯅꯥꯎ ꯑꯩ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤ ꯑꯦꯔꯥ ꯑꯐꯥꯎ ꯃꯁꯤ ꯍꯥꯠꯂꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯅꯈꯣꯅꯦ ꯚꯥꯏ ꯁꯣꯔ ꯍꯣꯟꯗ꯭ꯔꯦꯅꯦ ꯚꯥꯏ ꯍꯣꯟꯒꯦ ꯍꯣꯟꯗꯁꯅꯨ ꯀꯥꯎꯊꯈꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯅꯣꯡꯁꯤꯁꯨ ꯆꯨꯏ ꯃꯇꯝꯁꯨ ꯌꯧꯈꯔꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯗꯧꯈ꯭ꯔꯅꯣ ꯈꯪꯗꯦꯕꯣ ꯅꯣꯡꯁꯤꯅ ꯂꯥꯛ ꯌꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯐꯔꯦꯗ ꯅꯣꯡ ꯐꯔ ꯂꯥꯛꯆꯔꯅꯤ ꯑꯩ ꯁꯤꯗ ꯐꯝꯃ ꯑꯗꯨꯝ ꯉꯥꯏꯔꯒꯦ
Tacho! Tacho, ay kailangan sinabi na, Tacho! Ay kailangan lihuway na, Tacho! Tacho, namit pa ako, Tacho! Namit pa ako na ang balay niya, Tacho! Tacho, namit pa ako, Tacho! Tacho! nganba nang laklibra hajik namung no bani krom thukadab no ताचो आई माथि लमा लाके ओ फरे फरे ताचौदी काय चलुबनो ए स्वारे थबक ama thoba फरे फरे चथुरो को होय ताचौ तगानबा नंगना सुमाइना वखल तारकपसे आई याम नुंगाई एरा किदे Yera, noisu ngan ba aina. Mayam adubo aigi kudai bisiga. Tingtat tat krimine. Se farese masi wase akoy yung marakta gi kanamda lithok nori singba ngai khone amta ngai khone kaino yo hoji tawdo sibo o ngai khoi ta jodo phone tawge hello ta chau ngan bado Afau! Kaino ngan ba? Nang na iping na kaurai do na. Kai ko ri sai non. Noy nang ngani do kanino? Wari siam ta. Yare! As bhai. Wari se loina ta mai. Nate, noy nang ngani do kanino? Nang su khangabani na nang su ngasi di loi ba tare dana. Nayam adu su ai khudai mantek jiga. Kariya! Oi, noi kana lai. Masih mayam adwana makhnao mi la hatine. Hang do nang ngasi di. itaw wag ka bumus galay de Ay, loy kana lay. Om se bhajulo. Hey, lebu! Legano! Chalo! nganba nang dagi sokene fare nang hajiti war no itaw sinsu lai dana moi hojiti police mu loi tak rabni Pare tao, kesum khaluran. Hobi dei khutta lai mai na ai phana mas lage. Pare tao, chalu ye.
따조 따조 나 얼굴이 버전에 와라롱 거니까 따조 Ngan ba? 따조 따조 nang duga liep lady kay gino tajo yumda changwa tajo 와 따조 나 이거나 사오리 보내 호직 파오바 따조 ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯒꯦꯕ ꯑꯩ ꯑꯐꯥꯎꯒꯁꯨꯅꯦ ꯑꯝꯇ ꯇꯤꯟꯅꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯗꯨꯁꯨꯅꯦ ꯑꯝꯇ ꯍꯦꯛ ꯂꯩꯕꯤꯔꯅꯨ ꯑꯩ ꯄꯥꯝꯖꯗ꯭ꯔꯦꯉꯣ ꯐꯣꯟꯒ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯄ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯑꯃꯠꯇ ꯑꯐꯕ ꯂꯝꯕꯤꯗꯅꯦ ꯂꯪꯖꯤꯡꯕ ꯉꯝꯗꯦ ꯅꯅꯥꯎꯒꯤ ꯆꯥꯎꯔꯕ ꯏꯔꯥꯜ ꯑꯃꯅ 이질레 나오니기 마락다 삼발라마 카레다 따죠 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 이몽정실 나왔죠 따죠 따죠 따죠